AMKIL Nupi Samaj amadi Tammi Chingmi punna shinduna chama kuntrom doi Suba Athouba Singi Numit Pangthokhre Heikat Leikat Tamba Meira Katpa amadi meeyam Khongchat na thouram maru oiba shaktam oikhi thouram aduda luki luchingba amadi member kiyana wahingmam lekai community hall punki mafum adudagi lamthaduna lakhiba Khongchat aduna BT Park ta leiba side meter da Heikat Leikat amadi Meira Kalaba matung Athouba birti kendras kiya thapa moiriba hi jamme champat phat phau lakhi mafum adu yorba matung Meira amadi leisu kalaba matung konung mamangda riba thangal general gi mitam daso Meira amadi leisu katuna Khongchat adu loishinki ningsing thouram adu pangthokhre matangda AMKIL gi president el ngan bin hai kumja lising amaga chanipan marifutram mathoi gi land british ki mayokta thona fana lan thengna ki pa thau ani ki aroi be heptan ki numit asi bai khoina ningsing mamadi makoina pamjaramba ningtamna hingba haibado nauhona na ningsing bane Athouba sing aduna pamjaram baliklam adudai khoisu chatpa mathau tai haibadu firip amalongminabani Athouba mapari ani ki aroi be heptan ki numit asi amarom da amam numit amani haina lobiyai haina wafam su thamki Hujik leiriba mafam chidadi aikhoisi tachengna airagadi kainona kukina khulai makhan makha ayamba mamalayamba pusalaga kamna rakpa matam army singna makhoi gi mateng pangi aduna aikhoi gi isa singna volunteer singna nga agasu aikhoi gi security forces sing aduga paramilitary forces sing asam rifle isa sing do otpanina masi sarkar na ngakpiba Bamthoi sarkar na lantheng na bamthoi manang ngamoi haiba taragadi praja de sinare haiba wafamsi laakanda praja miyamna thengnaba masi mathau tai haiba wafamsi thamjari